Pausa yumpam uibamar uibapau khara update tauzare. Army checkpost kapnabada Israeli officer ama amasong Palestinian ani sigre. Yum sagasan amita army checkpost amada nangbai kapnabada Israeli army officer ama amasong Palestinian ani sigre an authorities na pangdokre. Statement amana Israeli army spokesman Amar awang tangba West Bank city Janin kanaknaba checkpoint amatamda khulai paiba Palestinian ani lakle aibasi tropsingna miyoising atubu ubadagi khangbangam lanwising na makoiba fana da pohon arubo matamda Palestinian sing aduna nomai kapla ke amade maduda Israeli army officer adu sege Palestinian adu busu lanwisina kapada sege zarga sada masak maming khangdaba Palestinian dufa ani Israeli army na kapada sire aina Palestinian health minister na pangdokre Zaninda local sports sing na haike Zaninda local source na haike madudi Israeli army na nufa ani haksang ani recover tauge bakoi ke manungda amadi Palestinian security kangbugi member ni violence adu Israel amasung Palestinian sing barakta paringnai na satharaki bakkonthok na bagi thaudok sing manungda khwaidagi naubani haukeba mars tagi Israeli force na West Bank da nabidang athing bada toina phapon bagi operation satharaki bagaloina na Palestinian sing ka makoi ga amamadam da khothok na rage Nagalani kutok na bagi daudok sing adu da Palestinian kaya si grabani amati atay kaya ama sokapan ng grabani. Makataragwa atopo pauda Thai Army College da nang may kapada miyoy ani sire. Yung sa kasi namit da Bangkok talayba Thai Army College amada tokiba nang may kapagi daudok amada. Miyoy ani sigre amasong atopa miyoy ama sokapan ng kre ana military spokesperson amada fangdorakli. Army ki deputy spokesperson Sri San ngatong ki warol palatona agency na hai. Royal Thai Army War College da staff worker amoina leiba pasagi sahi yang kai gama pansuraba gunmen aduna ayupong nipan minat jangkai mangarom taba matamda mage colleagues da nongmai da kawge adegara do police da surrender dawraba matung da fajan ke mana kari ki demang tamha ki college da nongmai kawke bano haina khangba gamdri spokesperson asigi matungina asokpa miyo adu hospitalized tawri amasung army da thodok adugi matang da thijinna ba special team amasiam lagane Hauke basahida service da lahiba larmi sina nomai kapada misigi bagi case ani su laikhrabani ana Bangkok Post report na haire mamangi sahi khara gi matamda lebak asida thoki ba khwaidagi sathi pa nomai kapagi thodok singi manungda ambu oina kumja lesingani kunda lambi amana mathong baram khangdana koisa satuna awu basing da nomai kapki bagi thodok da mioi kunga mapan siki amsung atai kyana asok panang ke lambi adu busu kamando sina kaptana hat ke Trump aruba government recording thamjilibra haiba khangtok na border dawgre Hanagi President Donald Trump na hojiksu aruba government recording thamjilibra habadu khangtok na ba US House of Representative Committee amage Sierra National Archives and Records Administration NARA da khangan kre Agency report na hai lebak pupan mita House Oversight Committee ki chairperson Caroline Meloni na US ki acting archivist Debra Stidel Walda letter amathaduna aruba presidential record khara makhatana federal government ki control amasung custody ki wangwada leramba ya aibagi nongnangba phangdoke New York ki Democrat amoriba Meloni na haike madudi Trump na makhatana mar e lago natragana mahaki athai property sing the government ki aruba record kya thamjalamba ya bagi khudong tiba phibam amalai basi yanglaga ayakna NRA da Donald Trump ki man office taduk laba matungda White House lagi illegal oiba mahungda oktokiba presidential record pun mag surrender dawgre abagi person certificate amal launa na badaksile Department of Justice DOJ na Trump na presidential amasung government recording office pairingai da amadi office tadok laba matungda mishandle tawkibra abagi matangda thijilagani tawkibra abagi matangda thijilibani recording adugi manungda kharadi awangba thagi classified document singni aina phongtok na lehrabani sagdang bagi phibam mayuk narakadoriba Somali Million 2.5 ki damakta IOM na dollar million yangai ki mating pamle Kumja lising ani kulumdoi lalba phokpa ki manungda ikang na sokalaba Somalia gi miyoy million 2.5 ta mating pina da bagi damak dollar million jangkai hena matoi mathau dagani ana UN Migration Agency International Organization for Migration IOM na phangdokre Somalia gi capital Mogadishu amasong Baidoa da namit marini gi khongsada mapang thoklaba matung lebak phokpan namita IOM के डिप्टी डायरेक्टर जनरल आर्मी फोर्स ना हाइके मदुदी सोमालिया की क्राइसिस सेंडल उसिलकली मंगासोबा नोंजोगी सीजन जो फेल ओइबा याबगी फिबम दा लेरे हिंगना बगे मक्ता मतें क्या पीबी मथौ तारिबा कम्युनिटी सिंगी दमक्ता दा अमदी सेंको सकटपगी थबक सिंगदा सिनबा ह्यूमैनिटेरियन एक्टर सिना अहनबा रिसोर्स सिंग सिनबा पामे Mogadishu da toki ba statement
amada pof na makhathana haiki madudi sathiraba pibam ki ikang ama pibam ama meuk naraklipa Somalia gi dambak malem pumbana miyang changpiba amadi support pibi ba mathau tai mana haiki madudi ang unaki ba community sing climate change na saithing chawra pi thaba sing ni tawiguma sung Somalia na global emission da contribute tawba gi sangdi yamna neme leba ka saki million kya ising amasung sinjak matik sana leite miyo lising ta kya amadi thakpa phangdaba dagi si ba yai Pauki matungina Somalian sinalisang sina kangkung saiba seltongi crisis samati laina tina sing bayuk narapa gi matakta climate emergency ki sathi riba phimam singsu bayuk nariba marweba leba kasigi rural communities gi yang laka hojek malem pumpan biang chang bagi matam lai chilaktre leba kasigi awab nang laba miyam gi nambakta yamna thuna mateng pina drapadi October phawba gi manungda leba kasigi mafam khara da saktang ba soden tholak lagani ana Somalia Food Security and Nutrition Analysis na haire Laibagas na may unarakliba ikang namaram oido na million ang bakyana ising sana na papulam sing amasung humanitarian servicing tina na bagidam ay bagay sing tatuk na kre ana UN na haire. IOM gi matungin na ikang na may magay lahen trapam sing adugi sada marfu hiyan badi nafi angang amasung ahal oira basing ni magway ambag kahay na tam na satpada kudong sada badagi support servicing. So tarakpaga loy na sanitation ki pibam patrapataon sing amasung city sing da sangjapam lawdo na layre. Somalia da mamang da saktang batok hiba adu sahi tara khara hian bagi mamang lising ani taraga mathoi dani madura miyoi lak ani makai seki IOM hairi madudi auze ikang thokliba aduna maram hoiduna yam rabada angang sadre jangkai ki ponsi longkre tawigum masung asyang bachap chawam basing de masidage su ihalamba yai miyoi million 7.8 na sijak phangda bagi phibam hian bayuk na dalai lairi bane maka darak po atopa pauda JEM gi Chief Masud Azhar Afghanistan sangjapam lawbagi wafam Taliban yakidre JEM gi Chief Masud Azhar Afghanistan sangjapam lawna daba honari habagi wafam Taliban yakidre an official report amagi matungina phangdokle Afghanistan da kanagumba opposition group amata operate tawbai haloi habagi wafam Taliban gi foreign ministry gi makedi gi phangdokre Taliban gi foreign minister na issue tokiba clarification amata haribadi Afghanistan na JEM ke Masud Azhar bo sangjapam piba ke wafam laite Pakistani media report amana Islamabad laiba foreign office na Taliban bo JEM ke Chief Masud Azhar bo khongkol lira ka fana ba khan kre Pakistan ki meke de pi ki city atu da hairi badi Azhar Afghanistan ki Kunar province na Tagana Nahangar province ta lai aina thajai Taliban ke spokesman hai ki bada Afghanistan ke foreign ministry na Pakistan ki media report da Masud Azhar Afghanistan da sangjapam launa da ba honare ai bo wafam batu janing da ba phangtoke Mahna makata na hai kibada Islamic Emirate of Afghanistan da kana kumba khulai pai ba group amata ba masige laiba ga sigi territory da operate tawbai haloi Taliban mari le party sing asigamba sakhi yauda bangmong de allegation tawba ki thong tawroi da bani ai ba wafam thamle Pakistan ki media na sakhi yauda satharakpa allegation aduna laibak masel gi hoina nariba mari da chauna akaiba lainariba mari da chauna akaiba lakani hairi Indian official singhi maikedi ga su khudaki ona pakum pirakpa laite Pakistan Taliban JEM ke Chief makoi lebak tal lotun lairiba aduna phabiu habage wafum taksin ki bani UN su lal hoba leader on laukthokraba Azhar gi mayokta western gi lebak sinda action lakon na pressure pirakhiba sarakta Taliban wafum asi phongdora ki bani Nagalam da Afghan insurgents sing hat ke bagi video sing social media da thagalakpada Taliban lanmi sing yangre Afghan insurgent group sing Taliban ki lanmi sing faraba matungda makoi banamai da kaptona hat bagi mioi sing Social media da pak sana circulate tawro ki basing adu Taliban sing da action yangre ana lega ki spokesman amana phongdokre Laiba ka sigi Afghan kampu ki National Resistance Front NRF ki lalo basing mafam adugi Pasri Belly adu makoi na maru ina operate tawba mafam oi bane video adu uthorak libadi mafam adu ki fighter sing adu Taliban ki lanmi sina faraba matung da makoi bo Taliban ki war crime sing ni ana maral sita adu nasiba ki dandi pi ki bani ana lupas na phongdokrak le Video adu da mayek sana amadi social media da pak sana sandora ki wadu da mioi kanglup ani sing amagi sing jeb da khud ku khudak famal laga khutung pun atuna phambagi mau le maduda matung da Taliban fighters na makoi gi automatic rifle sin aduna kaptuna hat bagi video sing su social media da pak sana thaga na rakhi bani makoi gi hatlaba matung da makoi bo hatlaba matung da Taliban fighters sing aduna yamna ahobo khonjen da Allahu Akbar aina lauke matam madu dam yoi amana makoi na lauriba du taraga lekho aina lawo su dakhe matam madu da di tungpan atuna family bam yoi kangbo sing adu sirabani video da thadorak le saktam sing adu uraba matung da AFP gi digital verification team amana video adu gi anba saruk sing section yang sin bahauke
video film sing ado hauki bapung kun mari khakta online da thadok lambani hiramasi gi matang da lenga ke spokesperson Brilliant Karibina Fangdor pada Taudo Gatu Gimatang da Lengaki authority sing netizen bagi tabak kan satari ana Fangdor le. Spokesman Karibina Makatana AFP da Fangdor pada Mahaksu video du yam na section yengle video du film wana kapani adu ka thador liba video film sing adu mamangi aribo chot sing ni ana Fangdor le. Adu chapchana asing ba adu di hauju bhawa khang ba gamdre makoi na nongmai da kap khima mafam matam amadi miyoi sing adu kana ro haibadu hauju pabagi wana chapchana khangdri ana smagna makatana Fangdoke. Tagalaki ba video footage adu nongma gi viral satpa hengalaki maduke matung tabada taliba lanmis na Fangdorok pada makoi gi lanmis na yamda bada NRF fighter Nifurom Pansri Beli da khothong na bada hatki aibo wafam Fangdorakre. NRF ki maikedi gi Fangdorok pada tagalak ba video clip sing adu Pansri Beli da nongmai kapnari ga da Taliban lanmis na faadu na pokraba Afghan lanmis sing adu makut pansilaga singchep amada nongmai da kaptuna hatki bagi video recording ni ai na Fangdorakle. NRF Insurgent Group ke spokesperson Safeguardullah Ahmadi na Twitter da thagalakpa warol amada maralai rupa Taliban lanmis na war crime asi thogan bane makoi na leba ke amadi langi rule of law thogai tuna makoi member ni panbo anak parents tagi kut pensila ka nongmai da kaptuna atok peki bani ana Fangdorale. Pansri Beli arpa mafam masi Soviet Union na lising magasampan marfu dagi lausin krapa mafam ne mafam masi Afghan resistance singi center mo na layaki bani masigi matung tabada Taliban na hanboy na lising magasampan marfu dragi atheng bada sagdi paiba aurak laga makoi ki ethics sing sataba aurak ravani ana Fangdorakle. Queen Elizabeth ki procession ingna sikna pangthok na bagi dambak London ki Heathrow airport flight paibagi atheng batham kre London phawbo paitok paisin pairiva flight makal Queen Elizabeth II ki coffin purapagi procession da akaiba pidana bagi dabakta air traffic na plane paibagi atheng batham kre aina ngasi Heathrow airport na Fangdorakle. Heathrow dagi tawrukli ba wafam asina maram wedatu na lebagasi phawdana paiba flight khudimakta Desra mambati soidana thoklagani thawang asi Queen Elizabeth ki coffin purapagi procession aduda ingna singna amadi yamna auba makol thoktra pangthokna ba hona bane masina London ki khwadi ki soba year hafasida domestic amadi national international flight da khudong chadaba kharadi mayuk na lagani aina zerola sina makata na Fangdorakle. Buckingham Palace ki Westminster Hall for Queen Elizabeth ki coffin asi purapagi matam phawba lebagasi ki flight singna athingba thambagi khudong chadaba singbai unagani Masila ikitrabi Queen Elizabeth na maki aruiba Fenren West London da leiba Windsor da lakador bening thawkaba namita pangthoka dabare namita si pawdi khudong chadaba singhasi mayong na batare airport ki meki dagi makata na Fangdorok bada hauche Heathrow na sathariba operation asi matam ki oina ahongba lakba yai masi maharani gi aruiba mathok mang pangthoka doriba asina maram oibanani masi ki damakta lagliba namit khani asida maroiba I baw kaya phawdok na duna matam chana paw firakani hada airport dagi Fangdorakle. Lagador bi yam maru iba thorum paring sing asigi dhamak dama koina akna ba matam gi manung da thabak tawbana maramoy dona khudong cha da ba amadi flight ki ahong ba kaya asi thamlak bani asing ba khudong cha da ba gyal hen ba asigi dhamak ti airport mai ke dagi apologize tawrakli thawong asina maram oidon nga si British Airways European flight nifan cancel taw bahukre masigi badak da Civil Aviation Authority regulator na airspace da ating ba thambagi thabak haukre mafam sing adudi Central London da marweda non standard aircraft sing paiba yararoi mafam masda pil lisingani samga gi mathakta lisingani samga gi makha da paiba drone sing chu paiba gi ating ba thamle thawga si makha na September gi mafanda gi taraga mafan phawba chanagani ana Civil Aviation Authority na Fangdorakre. Ukraine ki president na Russian forces tandhukrava Kharkiv ki Izium city da yaujen gre Ukraine ki awang nongfok da leiva Kharkiv lamdam da Ukrainian forces na soba counter operations atadana Russian forces takdokraba matungda Ukraine ki president Volodymyr Zelensky na ngasi lan mang taklaba Izium city da chatuna lan mising da harawba amasung thagatba phongdokre Ukraine forces na yamna changna landaba awrakhiba ga iroina na Russia lan mising mamang seolda city asi thadok tune sian kibane city asi ki ambassador mang takre Environment building sing maina sapagi kathek tuna leiri amasung artery cell kapsilak tuna bau pokai ki bagi kai tuna amasung ho tuna leiri phiba masi ubada yamna nungai roi daba apani adubo aikoi ki damak tadi ai ki damak tadi thoidok na thamoi sopo oide maramdi yana na Russian forces taktok khiba busa lamdam tagi hotuna mak taklaba building mi hatok laga huntok lamba kaya asi toinu odona lakhrabani hada Zelensky na haike Buzariba asina Ukraine ki capital Kyiv ki manakta leibani hokipa Mars da city asina ki Russian forces withdraw tawkraba matung da tam thiba mahungda mi hatok laga hunduk lamba kaya thengna ki
Izium city asigi awang tangba romda Russia gi tank amusung vehicle kya lambi da ta do leiba hoke ai khoi lan mission ma famas lairi masi yamna marwai ba mani masi na piyam ke mapun thawale mission ai khoi gi lan mission mo karamba mongda amusung puning nungsina oke habedo ayak no re ai khoi gi army lakwa gi roin na punsi amuk hanjelle habedo takpani ana Zelensky haike However, the currently as the Ukrainian forces na yam chawna operations at the Kharkiv asobalam saruk sing inka taman kre masina Russian military the yam chawba sighting piba amsung mix at tibo helle awang nong the land mai fa kiba asigi iroina anobo frontline hang torakle haina Washington the best over Institute for the Study of War fongdoke However, the currently as the Ukraine yam chawna mai fa kiba iroina oskil torel ase anobo frontline oire ana thazari ana think tank asina haike Oscar Turel asigi uang bata leiriba Russian troops singi matakta landana na Ukraine yamna kana honare Hokiba February thada land hek hopadagi super power gi mingthon ka chana daba mongda khwaidagi matik chadaba force amagumna leirakliba Russian military asi makhoi gi han force amadi supply phangdaba maramna Ukrainian forces na kumang chawsilakpada makoina thingba ngamloi aina thajare Turel landhoktuna landagi haina khallabadi Ukrainian forces na Russian troops singi asonba asida soidana khudong chaba laukigani aina thajari aina think tank asin haike Counter operations ataba aduna haujikti Ukraine gi makuta henba khulai kya su phangle Russia gi lamisi na mathoi kanchina pa chen ki ba matamda tank armed person carrier amasung atai asoba khulai kya hundok lam gi haire Center for Defense Strategy na phongdo khiba matungina Izium gi akoi bada Russian military unit amba T-80 tank masing kuntra ga mafan amasung BMP haraga khangna ba infantry fighting vehicle kuntra manga hundok lam ki Operation unit amada tank nifuga taret ambasong am vehicle kunga taret hundok lam ke haire Maragasida Vladimir Putin maithi gani Europe na ngam gani EU safe Ukraine da landari ba Russia gi President Vladimir Putin maithi banangani amasong Europe na lan ngam gani anagasi European Commission gi President Ursula von der Leyen phangdokre haina Ukraine bro European Union EU da laksina ba bakata na honagani ana suwasa kre France ki Strasbourg the labor European Parliament the wangang bada lena ningthamta sanglakwas the energy ki crisis mai unariba UK members intelligent mana da babel tauke Russia na Ukraine the landava ase Ukraine khakta gi mayuk da tawba lan na the Euro ki semilon da belu da masung Euro ki tongi punsi ki mayuk da sathabat lan ni aina lena haike Ukraine ki jati ki firan masugi fizol seladuna lena mag ngasi Ukraine ke capital capital chatkani aduga President Volodymyr Zelensky ka unaduna hiana koptana wari sanagani ana pangdoke European Parliament da tin ke bamya madugi manungda Ukraine ki President ki loinabi Olenska Zelenska su yauke MEP mayam lepkatuna magba igai khuna botke lehna Zelenska ka thabak domina duna Ukraine ki school sing amukhana semgana ba honagani ana wasake Russia na landa badagi Ukraine de school humpudra thuai khre haire lan thokraba matungda mamang dasu anira kipta sarkhrafa lena Russia gi matukta European Union da sanction thamjan bagi thabak makhasa takani aina phangdokhe Armenia amandi Azerbaijan gi border khuthongna bada nakal arimaki oina lanmi samasire Armenia amadi Azerbaijan ki border da chathariba khuthokna khibagi thawdok ta nakal arimaki oina lanmi samasire ana official report amagi matungina phangdokle English sigani kun ki matam dagi horaga yen atuna leiriba Nagorno-Karabakh region ka mari lena thokiba lan asidam bioi lising maga chatruk hena sikrabane Armenia amadi Azerbaijan ki marakta chatharaki lan asi Russian broker oiduna wari sanaraga ceasefire thamki bani atubo marakta ceasefire ki niam thukaiduna khuthongna bagi thodok sing adumak thoktona lagle masi oiduna sung arang nakalani bagi marakta chathakiba khuthokna bagi thodoga side English sigani kun ki matung tarakpada khwaidagi kan sokna ki lan pam haibadu oigi ngasi Azerbaijan ki defense ministry na phongto kiba wapam amada makhoi lanmi yangkai di Armenia na satharakiba attack te laikhidre haire Armenia ki wanadi hanada pikiba report amada makhoi ki lanmi nifuga mapande khuthongna bagi thodok ta laikhidre phongto kibane Azerbaijan na Armenia bus spear ki niam thogar padagi marwaina ngarang khuthongna bagi thodok adu sathakibani an maral sire hausina khalani ki marakta sathakiba khuthokna kibagi thodok asina maram oiraga itihas ki una atombak yangthina tuna laklaba alaibak ani asi ki marakta all out conflict ama thorakpa yabaki mi paiba leire maragasida Russia gi maikadagi haikibada makoina lan sonariba Armenia amadi Azerbaijan gi marakta ceasefire thambada janaba purakle masina maram oraga ngamkhai paringda santi hanjelle adumanamak Azerbaijan adi Armenia gi force jana ki agreement ki niyamado thugai aina maral sire ngase pung mapan taba matamda ceasefire lautho ki bataraga su Armenia na ngamkhai paringda ceasefire ki niyam thugai dun ardali amadi asoba makal gi khoju kholai sing
सिनादुना अटैक चथरकी हाइन अजरबैजान की माइकेदगी हाइरे आर्मेनिया वर्ल्ड लीडर्स इन द लान लेपनब होनबदा मतेंग पांगबिनबगी वफम ताक्सिनके अजरबैजान आर्मेनिया की लमद मरुना खुथोंगनबगी थौदोगदु चथगिबने मरगस यूएस सेक्रेटरी ऑफ स्टेट एंटोनी ब्लिंकेन मालेम की लेबाकसिंगी लीडरसिंग दा ताक्सिनकेब वफम अमदा यूएस की माइकेदगी खुदक्ता लान लेपनबगी वफम ताक्सिनक्रे फ्रांस के प्रेसिडेंट इमानुएल मैक्रोन अजरबैजान की महाकी काउंटरपार्ट ओइरबा इल्हाम अलियेव को वरी सानाखिबग लोइनना नुंगनांगबा वफम उठके मखादन सिस्पेगी निमदु इकाई खुमनबा कांगना चनबा ताक्सिनके माना नगलानी मत नेगोशिएशन चतनबा ताक्सिनकेबग लोइनना यूरोपियन यूनियन की माइकेदगी सुलान लेपनब होनबदा मतेंग पांगी हाबी थाजाबु वफम सुपीके आर्मेनिया की प्रेसिडेंट निकोल पास्टियन फ्रांस की प्रेसिडेंट इमानुएल मैक्रोन का हानना वरी सानाग्रबनी हाइके मखातरक अतोप मणिपुर की पाउदा इंडिया की थाउसिल क्यादा इफ्साना पेंदब फोंदोखरे इंटरनेशनल पीस एंड सोशल एडवांसमेंट इफ्साना साफों की बसही कुनमंगा मफुंग फरापगी लुफा फुजोंबगी थौरक ngasi तंगमैपन की डेम कॉलेज कैंपस ता लेबा इमा खुंथुकन बि सांगलेंदा पांगथोखरे थौरम मदुद चीफ गेस्ट ओइन सरुक याकिबा जेनिम्स इंफाल की डायरेक्टर डॉक्टर डेविड लाइसरम नाहाय खुनाई अस्ते इंगतप पुरकनादबगी दमक इसागी ओइसबा क्या तुंग ओइनरमलगा थौरक लिबे इसिलि नाउसिंग थागनिगाइनी इफ्सागी थबक थौरमदा हक्तेनना सरुक याबा फंगद्रबसो मियाम की याइफनदबा थौरक थबक तौरक थबक थौरम खुदिमकता अंगम मतेंग पांगने तुमकोइनम याम की दमक थबक तब ngambो ओइ बियो थौरम मदुद प्रेसिडेंट ओन सरुक याकिबा इफ्सा की प्रेसिडेंट थौरंगबम इफ्सा की प्रेसिडेंट थौरंगबम परिसिना हाय हौजिक इंडिया लेंगन अवांग नोफोक स्टेट सिंग मरोइना मणिपुर तुहत्पीबा मानबकी मवंग क्या लेपतन साथरक लेपत्रे हंदक इंडिया लेंगा की जाथंग मतुंगिना अवांग नोफोक स्टेट सिंग दा हिंदी लोन तंबीगदबनी हानसु स्टेट सिंग की लेजरम इरोल इयक सिंग नामसिन बमान बथोंग साथरक सिमक लमदम की मियाम की ख्वाइदगी लेबक थीबनी थौंग असिमक इफ्सानसु अकनब मोद कंडेम तवे अवनोंपो की स्टेट हिंदी लोन तमगदबनी आबसि लेरिबा स्टेट सिंग असिगी खुनाय असिबो थवई उसितबनी आबसि मेक सिंग न तागले मांगनाय इंडिया निंग तंब सही 49 सुबगी तरुं के पांगथोपगी मनुंग सना इंडिया लकान स्टेट सिंग दा यमथोंग खुदिंग दा इंडिया की फ्लैग सिंग खनरबा याथंग पिनके इंडिया रे तिलुबा अम ओइना इंडिया की फिरान बदी काय खुमनाय अदुबो सही लिसंगसिन अगस्त तारागम तोइद लेपतना पांगथोतुन लाकपा अथौबसिंग निंगसिंग थरोबा मदे मतंगी नुबित अगस्त तारागमरी मणिपुर की निंग तंबगी नुबित फावबा कोनसिनतुन जुमथोंग खुदिंग इंडिया की फ्लैग पायनगिबा अथुमा अकनबा मवंगदा नुवाइतबा फावे अगस्त तारागमदोय अस्ति एंग्लो मणिपुरी वार्ड थवई कटख्रबा अथौबसिंग की मफमदा हाइलाई कतुन इकाय खुमनबा उलिबने मसुबा थवइना इंडिया की निंग तंबगी नुबित की थौरंग की मनुंग चलहनगिबा अदुमक लाइबक थीबने लोइना अगस्त तारागमरी द पांगथोकनरिबा मणिपुर की निंग तंब नुबित थौरम क्या सही क्या की ममांगदगी पांगथोकतुना लागले अथवा सही असिगी ओइनदी लोनजा लोनथुपनब मानब मोंगदा अथिंग अरक पीखिबा दुसु अकनब मोंगदा कंडेम तवे लागदब सही सिंगदसु असिगंबा थौंग लेंगाना सथबिरोइदबनी आइगे महानाय लमदम असिगी मियामना सही क्या की ममांगदगी तांतुना लागबा डिमांड इनर लाइन परमिट ILV सिस्टम असिखंगनतना येलो प्रूफ असि कननबा लंबी लेते अदबा सिस्टम असिगी बेस ईयर 1961 ओहनकिबा असिमक लेंगागसन लमदम असिगी करिमदा खंदबा थौंगने लेंगाना फिरेबसी लौरम दैदा JCR फेस अमदी लमदम असिगी मियाम अमत तानरमदबा असिसु लाइबक थेबने लेंगा की थौंग असिदी सही क्यादगी ILV की बेस ईयर 1951 ओइगदबनी हाइना यह हौदना लाकिबा लमदम असिगी मियाम अमदी हानागी लेंगा बोसि थवइदबनी आइना लवी आइना समहान माखातना फोंदोके मखातरकबा अतोप पाउदा US ना मादेम पाइसिलंगना बहोनबकी मयोक्ता लेपनदबा चाइना की जी जिनपिंग ना पोटिंगा लोइनना थोलकरे चाइना की प्रेसिडेंट जी जिनपिंग ना इकोन कोनपो इन मपा लेबाकदा सखिबा अदुकी चपचाबा निमित चामगी मतुंगदा लेबाकसना US ना लोचिंबा वर्ल्ड ऑर्डर असिगी मनुंगदा हेना नाइतोम तारकबा फंगदगी अरोइबदा मागना अवुनपा मालेम अमगी मागे वखल मियंग ओनरबा रोजागे प्रेसिडेंट व्लादिमीर पुतिन का लोइनना साइवलासदा मालेम की फंबाकदा अमुखना थोलकरे US की मयुक्ता खोंगथांग के लौकटबा हाइबसी रुसिया की मरी देनबा असिन मरी ओइगनी आइना बाइजिंगना लौबदगी खुदम अमद प्रेसिडेंट जी जिनपिंग अमसुंग प्रेसिडेंट पुतिन सवल सिनमिता अहानबोइना हक्थेंगना उनगदौरे मदो उज्बेकिस्तान दा चाइना ना लिंकटपा सिक्योरिटी फोरम अदुगी नगंदा ओइगदौरी हना फोरम अदुदा इंडिया दगी ईरान फावबगी देबाक सिंगलो सिंगबा सिंग पनगने मदोगी मांगवन प्रेसिडेंट जी जिनपिंग ना जुमचाके सिनमिता काजाख्स्तान दा पनगने मफम अदुदा मागना माकी बेल एंड रोड एंड इंफ्रास्ट्रक्चर की थौरांग अदु माइखुम हांगदोकने US अमसुंग मसिगी खोंगपु लेबाकसिन चाइना की सेल थोंगी बहुदा सेंथोक नेम्बल लेबाकसिंग द सेल थातनबगी $1 बिलियन चादु की थौरांग सिंग जुन द लाउथोखिबग लोइनना चाइना की फॉरेन पॉलिसी की खोंगथांग अदुदा अकनबा मियंग थमलगले
Thawam Marimak aduna US ki nakandagi economic amasong military ki safugi akiba phangdana China na magi thabakse baktok chawthokanba ngamba malep amagi Xi Jinping ki miyang atu hena sesin hangani Chinese losing batuna mathang Seoul da patugi agenda tu sahi tara ki manungda ani pangthokpa party Congress ta thamgani halpa party Congress adu da bhagna malemgi manungda ani suba khwadi ki chawpa economic losing ba adu oina amlak suba tam amba phangna ba asa tawre aroi the content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punama padaga jari channel asina dom da kana badi subscribe tawi business subscribe tawi ramaloina like and share tawu sukawi ka nupna makpo amakhanna thaga jari